Kurumjari SKTV की मणिपुरी पाव मित्यंग ताबिरिबा पुमनमकपो खंड्राकपम सनातोंबिना तराम नोकचरी अहानबदा मरुब पाउसिंग फंगबिगनी NIA की केस चेन्नई हाइदुना फाजन किबा अरामबाई टेंगोल की मियोइसिंग अदु कदाई फाउबा कोकपीबे याबगे हाइबे यंगसिंदुना यारिबा मकै थादो खनना बहोटनगनी हाइना होम मिनिस्टर गोविंदास कोंथौजमना फोंगदोक्रे अरामबाई टेंगोल की मियोइसिंग फाबा यानिंगदे अथुबा मतमदा फाजन किबसिंग कंडीशन याउदना थादो उ हाइना ngasisu मफम कयादा मियामना खोंजंग चंगसिंख्रे Telipati da lam khopchin duna saramba dukan sing eviction taunan bachang lubada executive magistrate ta khud tharakre logi wangmada sajilamba dukan maga eviction taukre amasung Manipur ki school education da ahung purakna bagi matang da numit humni chupna chatagada ba khanana nabagi works of ama chief minister Yumnam Kemchana haudokre Hauzik Pau Sandok na bijari National Investigation Agency NIA की केस चेन्नई हाइदुना security force na fakiba अरामबाई टेंगोल की मियोइसिंग मखोई की केस अदु कदाई फाउबा कोकपीबे याबगे हाइबदु यंगसिंदुना यारिबा मकै थादो खनना बहोटनगनी हाइना होम मिनिस्टर गोविंदास कोंथौजमना फोंगदोक्रे वाफम असी ngasi उरिपोक बाचस्पति मनिंग लैकाइदा पांगथोखिबा थौरम अमदा सरुक याकिबा होम मिनिस्टर गोविंदास कोंथौजमगा SKTV न्यूज का अखनना उनबदा फोंगदोक्रखिबनी अरामबाई टेंगोल की मियोइसिंग फाजिन खिबदगी मफम कयादा मियामना खोंजंग चंगसिलक्लिबा असिगा मरी लेनना SKTV न्यूज ना हंगबा वहंगी पाउकुमदा मिनिस्टर गोविंदास कोंथौजमना हाई अरामबाई टेंगोल की मियोइसिंग खक्तमक फाबनते तोंगान बा केसिंगदा चेनबा अतोप मियोइ कया सुफारी अरामबाई टेंगोल ना मतम अमदा मियामगिदमक लौखिबा थौदांग काउबा यारोय अदुबु का हेनबा थओंग चथखिबसिंग अदुदी लोगी मतुंग इना थबक चथसनु अदुबु फारिबसिंग अदु करंबा केस दा फाबनो हाइबदु खंगदोक्लगा चीफ मिनिस्टर अमदी यूनियन होम मिनिस्टर गा वरी सादुना मखोगी केसिंग अदु यंगसिलगा मराल सिंग कोकपीबे याननबा होटनगनी हाइकी Uzik kogi arambai tengol gi mioi fab gi thapam tharak pase sida am pak sana mayam se sirin taro kana khong cham chalak pa mokoi phabi ganu hai bagi asigi matana kai thambi keno ne supna gi arambai tengol khatta di phaba nate dana akoina phari si ma gi hana NIA da case lairam kholam mai ta thira ga case laitaba mi di phaba oide ba adu boy khoi case laiba aduga loina community am khakta gi nate hana samna har kan okhulda Bengaluru taugiba khorkiba ka ma'am yauridana ko adu hujikso khoi operation lepte mafam khudimak sida singere ya sing sida adu khoi yaring khai arambai tengol ge khoi sa sing ga khoi wari sanagani sanaraga yam henna mara lairam ba mi sing dudi aidi rule of law leibak sida sanariba ain dogi matung in bata bane khoi madu khoi follow taw ta bane adu yaring khai khoi restaurant tawnna ba yaring khai ma khoi sing sina khoi gi matam amada lawgiba daita khoi gi community asige adu khoi na kaw basu yade aduna khoi tanare hairaga makhoi gi leirami ba casing se kadai phawba kopi ba ya ba leibage habdo khoi honorable chief minister ga khoi tanaraga union home minister ga paw phaunaraga ba khoi yana ba sinjarna ba kanna hona jari अरामबाई टेंगोल की मियोइसिंग फाकी बबू यानिंग दबा फोंगदोक्तुना इम्फाल वेस्ट डिस्ट्रिक्ट की मनुंग चनबा संजन बमदल ngasi मफम अदुगी मैरा पाइबी अमदी सोयो संजनबम क्लब का पुनः खुदसमनदुना वाकट मिफम पांगथोक्रे ngasi वाकट मिफम अदुदा सरुक याकिबी संजनबम मैरा पाइबी की प्रेसिडेंट हाउरुकचम ओंगबी पास ना हाइकिबदा पुलिस अमदी सेंट्रल फोर्स ना अरामबाई की मियोइसिंग फाजिन किबा अदु कंडीशन अमते याउदना थादोरउ कुकी अमदी मैतै की इरांगदा लैंगाकना इरमदम असि ngakpa ngamlaktabada अरामबाई टेंगोल की इचासिंगना लैपाक काइबे यारोय हाइदुना थवाई कथोक्लगा लांथेंगनदुना इरमदम असि कलहौबनी मसिदा पालिबा लैंगाक असिना खुटलाई लौखटखरे मसिगी मतुंगदा युमदा लैदुना थबक सुदुना युम पूरिबा अरामबाई टेंगोलोय सिंगबु थीदुना फारकपगी थओंग असि ममा अखोइने यानिंगदे अथुबा मतमदा फाक्रिबा अरामबाई की इचासिंग थादोरक्तबा तारबदी अकनबा खोंजंग कया चंगसिलकनी हाइकी
अरामबाई फाबगी थबक से खुतक लेपियु मखा ताना चथबिरकनु अरामबाई हाइबसी अखोइगी इचाजिंगे इरांग यावबगी दमकता अखोइना ममा ओइबी कयाना खुद समनादुना उखटखिबनी अदुगा मखोइना पाइब खुलाइजु गबना सरकार का यानादुना खुसिनबा लैजखरबनी अखोइ अथुबा मतमदा अरामबाई जे थादोपियु अरामबाई काइगुम थादोक्तबा तारगदी अखोइ सिदगी हेना कनबा खोंजन चंगजनदुना ममा ओइबी कयाबु ख्वांगदा खंगते सेचनदुना अखोइ लेपा लैतना थौना हनबा लैतना चंगजनगिगनी Handa Combined Security Force na Arambai Tengol ki Tengoloi fa ki bai yaning de atubada condition amata yaudana thadokadabani haiduna ngasi kumbi AC ki manung chana leiba Chidel Mangjil dasu maira paibi singna kolau kaya lauduna kongjang changsin kre Laingau bi Khoijuman tabi Khulakpat Chidel Laingang tabi Chidel Mangjil Chadong Pokpi Thawbal tabi Pombi Khoktagi Masing Yamlaba Maira Paibi Singna Kongjang Aduda Sarukya Kibagalunina Arambai Tengolgi Tengoloi Faba Yaning de Arambai Tengolgi Icha Sing Faba gi Mahuta Mama Oibi Sing Oina Fabiyu Fa Kiba Arambai Tengolgi Tengoloi Sing condition Amata Yaudana Thadokadabani Haiba Kolau Sing Lauki Flies out of a Missamona laser by Sassing Pavibase, Daita Mata out and Sassing it Hadopiro, Karigum by Sassing it Hadopira with the boy Gadi, Mama will be a Quishe, a Quishu Pazan view, a Quishu she doesn't see against an gentleman, the Quit Tambiro, or someone the land of Sarapodi, a Quit Sassing, Matu Ilaga Quishu the laser again. NIA yauna apunba security ki team amana Arambai Tengol gi thomi sing fajin kibagi thong adubu yaning da ba fongdok laduna wangu parking kaitel da maike adong gi maira paibi sing nasu wakat khongjang changsin kre sagang wangu sadangkhong wangu ahallup makha laikai wangu parking sanasam laikai wangu naugdang khong amadi wangu gi apunba maira paibi kayana saruk yaduna chathakibani Arambai ki luxury by charging a sigi Manipur Pumada Laiba Arambai Punamana, Makuta Param Bakulai Punama Sakargi, Magay the Sinakrabani, Matam to the Angang Sinsita Karigumba, Marala Mata Peter Roy Paba Pumbata Roy Hadana, Yana Kibuki Matungina, Equi, Mama Sinikoyana, Sassing Kulai Singo, Punamak Sinakrabani, Adugangasina, Karisu, Kanjadraba, Lala Sida. Isasing na iriba kandaba yadi na chongtho bagi damak tai chasing maran bibiraga phabi bundi dana tawachidi laijari balamda masumi maira pai bisingna yamna penja de matung tarak pada su asumna tawbiganu Arambai Tengol gi mioi sing faba yaning de atuba matamda fajin kibasing condition yaudana thado o haina ngarang mafam kayada miyamna kongjang changsin kre singjamai apunba maira paibi lupna human chain semduna kongjang changsin kibagalonena fajin kiba Arambai Tengol gi mioi sing atuba matamda thado kadabani haiba kholau sing lauki sarugya kibasingna kuki khutlai paiba singna landarakpa matamda matwai kubakta haptuna miyam kannana ba hotna kibasingbu fanana ba hotna ba yaning di Fongdoki. Isasing Papa Mama will be a Quinisuya Yazaninde. Makoyu Atuba Matam the condition Amata Yaudana. Arambai Tengol Isasing Papa. Arambai Tengol Isasing Papa. Makoyu Atuba Matanda. Makoyu Atuba Matam the condition Amata Yaudana. Misangi Punsi Kanabuhana Kiba, Arambai Tengol Isasing Papa Mama will be a Quinisuya Yazaninde. Makoyu Atuba Matam the condition Amata Yaudana. Arambai Tengol Isasing Asina, Kuki Nako terroriski, Makutagi, Akogi Lamda Masibu, Akogi Maitay Singasiki, Matwai in second Kibani, Yums in second Kibani, Namkaya second Kibani, Aduga, Madam Damu Kanabu Hanatraba, Madam Dabu Langabu Hanakitraba, Madam Duki security force in the door, booked over you, Makoyu, Pabiyu, Makogi, Matata, Akanba, Matiksaba, Saina Pinabi, Hadna, Akoi Singamagi, Maira Pabis in Maikadegi, Haizari. Wangkai ACG Manung Chanba Telipati da Lam Khopchinduna Dukan Saramba Singh eviction Taunanaba Changlubada Mafam Adugi Miyamna Irang Horakpada Imphal East District Executive Magistrate Khud Tharakre
Imphal East District ki SDO Porongpat ki mityang makhada ngasi ayok pung taret makhairom taba aduaida SDO Porongpat Executive Magistrate amadi Security Force yauna Telipati da logi wangmada lam khopchin duna dukan sajilibasing eviction chathaba horaki eviction gi thabak adu mafam adu da leiriba teli singna pangthokpa yaroi haina athingba piraktuna irang horaki maduda maram oiraga akan mama ongda nakal anigi marakta muknaki thaudok adu da teli singna nung thomlakpadagi eviction taubada sizinariba excavator gi mingsel akai atoi thoki loinana eviction gi damak lakhiba executive magistrate ta telising aduna khuthaki telipati da irang thokle haibagi pau phangbaga wangkai AC gi MLA thangjum arun kumar su mafam aduda laktuna telisinga wari sanaduna irang hauribasing fathananaba khonaki MLA Thangjum Arun Kumar na mafam adu thadoktuna chatkraba matung masing yamlaba state force amadi central force na ngak selaga logi wangmada state land da sajilamba dukan manga mapungfana eviction tauki nakalamaromda eviction chathakiba adugi mayokta masing yamlaba teli singna governor unanaba Imphal gi lokbavan tamna chatnanaba khotnarakpada North AOC da security force na tinglaga thamki Selective Security Operation Lab Kadabani Haiba Demanda Ngarang Numidang Kangpokpi District ta Nupi Mayam na Kongjang Chathakre Ngarang Atengba Matamda Security Force Singna Kuki Jo Furupta Atamnana Selective Security Operation Chathaba Yaning De Kuki Jo Hatpa Singbuna Thadoktuna Leire Haiduna Nupi Mayam na Kongjang Adu Chathakibani Haidi Kongjang Adu da Masing Yamlaba Nupi Singh District Headquarter Degi Superintendent of Police Ki Office Tamna Rally Chatki Rally Adu da Hauzik Security Force singna chathariba operation asi yaning de irang asida awaba tarba singi achumba wayal fanganbiu haiva kholau kaya lauki amamba aduda khongjang changsilibi singna national highway lambi da thoraktuna kangpokpi district ki DC office tamna chatkibaga loinena kuki jogi miyoi hatkibagi thaudok singi investigation chathabiu haiva kholausu lauki Why are security operations being carried out selectively while so many unresolved killings remain without justice? We want to know why the killers of 3 church leaders are still at large. Why those responsible for the killing of 14 Kuki-Zo civilians have not been identified and brought to justice. Why the perpetrators behind the killing of 6 Naga individuals remain unknown. We are not here to oppose the law. We are here to demand its equal application. Security operations and investigations must be impartial, transparent, and guided by the same standard, regardless of who the victims are. As mothers, sisters, and daughters, we cannot remain silent when justice appears selective. We call upon the Government of India, the Manipur administration, and all the security agencies to ensure that every murder is properly investigated and that every perpetrator is held accountable. Laingak asina Manipur degi mitop khandokpagi mahut yellow missing namsinduna thamlaga laingak kaidana naba oina hotnaraga leiri haina campaign for just and fair delimitation gi finance secretary Sunil Karamna maral sikre wafamasi haurebi apunba maira paibi amadi haurebi apunba lupna sillaga haurebi Kangjaibong community hall da pangthokpa census tawringaida NRC hana update Census tawdringaida NRC hana update tawgadabani haibagi matangda pangthokpa miyamgi mifam amada mahakna phongdokibani mifam aduda Sunil Karamna makhatana haikibada lamdam asida narol da changsilakliba mitop sing khandoksi haiba wafam asi laingaki asawba wahai oire mitop khandokpagi mahut lamdam asigi yellow missing namsinduna thamlaga laingak kaidana naba hotnabana maru oina lauri mitop khandokna naba miyamna law khonglabasu laingak asina tashin ushinadana leiri Tashin usinadana leiriba asi koishaw naraba miyamna nongmadi lamjaw da thoraktuna akan mamakhalgi khongjang kaya chatharakroi hainingai leite Manipur digi mitop khandoktriba fawba state asida census tawba yaroi wafam asigi wangmada thabak tawraklabadi laingak asigi mathakta khongjang changsinba natana atopa pambai leite State asigi haujik oiriba fibam yenglaga census yaithokpagi thawrang laingak asina paikhatpa ude tungda haurakadaba mirolgi khanba ngamdraba ekoigi luchingbasing haudokpa mathau tare tungi mirolgi damak afaba thabak khara tawramba haibasi ekoigi
थौदांगनी खन्ना JFD ना होनरक्लिबा असिदा मियामनसु अंगम मतeng pangbiu haina mahakna phongdoki State अमेदा Chief Minister अहुम लेरगदी लेबाक से पाई है मरदी अगर कुकी न तालिबा separate administration दो अगर मल्टी की मक्का तो बोल नहीं कोई लाओ कुकी मक्का की तो तुहार मलेगा के नगा जियोगे अभी मल्टी जियोगे अभी मल्टी कमल जियोगे अभी कुकी खत्म ना कुछ समझ गए है वो को मले तक संकी बोलती हाई बचिन से कुकी न तुमान बलेगा हम पिलबनी नगा में तुमान बलेगा हम शासन में तैयार हाई तरह से तो पूरी को भयोग से काटती एक चीफ मिनिस्टर अहुम ले लेगा से तक आय नदी का फुकता अदुगा लाफुक नदी लेगा कायदगी सब हम तो चलेगा लंदन से लेके बेलों से नमसे लखमका का कई सरकार कायदे रोले कई चीफ मिनिस्टर तुंदर रोले इसलेगा अदन मरवा नगरम बा नंसा के ना एक पुरुना की एरोई आय नदी तरको तुमरा बतो कतना ha aphoda ngasi ke lega sin tome ta le si ta kana kai sarkar tudu ne ba ai ko da tung gi ko ta no se le no hono ba ai ko ne lega asi da gi asha ta ngai le tre ai masi ni ila chi je ato ta ga ai ke asi ya si ki kana ro am ko ta ga di asal gi india si ki ne ta bodo ko ta ga di gare ni ni masu ki khaya ha ga ni अभी भी मतलब का मसी है जो कैंडी लेकर एक में मिलते हैं हाई को करूँ नहीं आपको नहीं है वो है कि नहीं मिलते नहीं आपको ना अभी भी एग्जांपल हमारा मसी है जो लाल होगा सबसे और ऑपरेशनल ना इंडिया को भी नहीं है आप मर्जा इंडिया को भी नहीं जाने के लाल हो तो नहीं हो कब ये बात ये क्या आप एक स्पेशल बता दिया है मैं आपसे लगी तो नहीं गा क्योंकि नेशनल आर्मी की ये की होगा अदवा आर्मी सिस्टम को भी हम खैर दिखती है और खैर तो खैर बात की ना से असल में मैं माजी भी और मन पाउगी मरक्तना अटेंबा ब्रेक अमा लौमिनसी लालबती सुमथोपा मोसलबती नालहनबा मिपुम खुदिमकी हौना सानी आइहाक जेनी खुराय लाइबाक सेमबदा मिपुम खुदिमकसु सरुक यामिनासि हाइतुना पाउजें खरा पुदुना लाक्चरी वोटर लिस्ट सिंगबो तासेंना थमनाबा एलिजिबल ओइबा वोटर सिंगदमक यावहन्नाबा ECI ना स्पेशल इंटेंसिव रिविजन हाइबदी SIR 2026 हौरे मे की तारीख 19 जून की तारीख 19 फावबदा BLO युमथों खुदिंगी लाकनी मखोइना पिरंबा इन्यूमरेशन फॉर्म मेंशन बिरगा BLO दा सिनाबियु इन्यूमरेशन फॉर्म सबमिट तविद्रबदी वोटर लिस्ट दा मिंग यावरक्लोय अकुपा मरोल गिदमा BLO दा हंगबियु नत्रगा 1950 दा कॉल तवियु I am in RU Shuti nataba numitsinda specialist amagi manakta chatpa matam sangdabara Haujikti Babina Hospital na tabak tauba lalolitik tauba madi tabak sinba miyoy singidamak special weekend Sunday OPD clinic hangdok sari Nomaijing khudingi adongi khudong chagadaba matam yengbiraga ayuki pung mapaldagi nungtilgi pung mari faubagi manungda medicine ENT cardiology urology gastroenterology PMR surgery chest medicine amadi pediatrics ki experience leiraba specialist sing tanabiyu subsidized tauba specialist consultation fee khangatlaba ahanba investigation amadi procedure da chada taragi discount priority registration fast track appointment amadi mapam amatta da tongan ba analayengi kudong jaba singi kanaba lobiyu adongi achinba matamda ayet papidana adongi hakchang fana thambiyu Babina Hospital gi special weekend Sunday OPD clinic ta linksin birao appointment lognaba kidamak amadi ahin bu wapam singi damak 69093 9066 ta call tawirao mating leiba layeng fanghanjariba Babina Hospital hanadagi hena khudong chaba pizari ब्रेक की मतुंग दे मियामबो अमुक कन तराम नोकचरी मखाताबा पाउ
Manipur ki school education da ahongba puraknanabagi matangda numit humni chupna chathagadaba khanna nainabagi workshop among asi Chief Minister Yumnam Khemchana hogdokri Imphal gi City Convention Center da hogdokiba workshop adu Samagra Shiksha Manipurna sponsor tauraga Manipur lenga ki Department of Education SK Makhada Vidya Bharati Shiksha Vikas Samiti Manipurna silaga pangthokpani Workshop hogdokpagi thoram aduda Manipur lenga ki Chief Secretary Punit Gumar Goel MLA Nisikan Sapam Vidya Bharati Akhil Bharatiya Shiksha Sangstan New Delhi ki President Oiramba D Ramakrishna Rao Vidya Bharati Shiksha Vikas Samiti Manipur ki President Professor Maibam Chorjit yauna atay maru oiba miyoy kayana sarukyaki Workshop adu hogdokladuna Chief Minister Yumnam Khemchana hai ngasi hogdokliba workshop asi kumja lising ani nifugat taret faubagi manungda chaukhatpa India ama ohenanabagi pandamda changsilakliba National Education Policy NEP 2020 gi saruk amani masina Biksit Bharat Inglising ani nifugat taret ki Manglan mangfaunabada achoba mateng ama oigadoribani NEP 2020 gi makhada isagi loan amasung mayekta mahi masing tambagi ayaba leirabanina hiram khuding makta chaukhatpa lamdam ama ohenba ngamlagani haiki mahakna makha taraduna Manipur asi ban amadi blockade toina tauba lamdam ama oibana school singi summer vacation fauba tensinduna mangkriba numit sing mengkhatna ba hotnari amaromda lengaki employee singnasu lengak na paikhalakpa thabak thorum singda thawai hakchang yauna amadi khongpham chetna leptuna honaminasi haina mahakna appeal tawki The category was 2047 की विकसित भारत से भारत पृथ्वी का ख्वाइदगी खुमांग सापटबा कंट्री एमो पिनबा होनबदा एजुकेशन सिला लवदो थोगांग सिंदु रिकमेंडेशन नि 2020 रिकमेंडेशन तौरिबसिस among them singdang belabsi say class 5 of mari mother tanga class level talu haisi generally ku songang wi da class 5 of tamu tanga english the thiba sede course ama course si pa bu na bo border lai but art kan de bida ar ai malum da tabi ko taragadi agan student knowledge do pick up the word gani ga afni adana si simbi ba workshop sila Matin sogo pangane hai ki thaza wa tunjari maya kitna ban blockade crisis maya amal le bi na samjana anan singi samal application ba se on hum tabo tabo se on amal yesal adagi thama sumna adagi from wa wi randa bi office nus thasan hanga ki tabo to samara wa randa department kudingi hangze do office kabi hai kar wa ro si yaw hai adu thabasi makeup do wa randa no suti to and thaza we are equally responsible. Sarkar का मतलब था तो या बोलते सरकार प्रजा कोई पुनः कोई से ना कोई से ना ले पकाता कोई national education policy से माय पाऊँ संगठन कोई पुनः मटें पाऊँ नसी RIMS की न्यूरोलॉजी डिपार्टमेंट दा HOD ओइरंबा प्रोफेसर थांगजम सुरचना ओरिपोक बाचस्पति मनिंगलाई कायदा नौना हांगदोकपा SM न्यूरोलॉजिकल सेंटर ngasi मणिपुर की गवर्नर अजय कुमार बहलाना संगाखरे न्यूरोलॉजी गा मरी लेनबा अनाबा लायंगबा लाकपा पेशेंट कयाबु माइपुनना थवा यावना लायंग निंगलबसु कंसल्टेंट गी डॉक्टर मसिंग वाटपना लायंगबा ngamdaba awatpa kaya leibana anaba singbu ningthina yengsinba ngamdaba kaya asi kharada oirabasu koknanabagidamag center asi hangdokpani haina proprietor Dr. Surashna Fongdoki Sangabagi Tauramadu Home Minister Govindas Kontaujam Amadi Sivasena Manipur Unit ki President M. Tombisu Sarukyaki Center Asina Stroke, Paralysis, Kwang Naba, Marimatang Chikpa Naba, Singyauna, Neuro Emergency da Ahin Mimyang Tamduna Tabak Togani Haidi Loinana Stroke, Pick up Ben Tamduna, Stroke Toba Mui Sing, Lemna Pukatpagi Kudong Chabasu, Pigani Haidi Mamta HIMC Social Welfare Department JN Manipur Dance Academy CADAP Vision of Hope Spiritual Harbor Awakening Foundation Anoba Itin from Time to Change and Yaipok Paga Punna Kutsam Naduna DM Campus Talaiba Jawaharlal Nehru Dance
College felicitation ceremony amongst recovering individual installing owned startup ki thoram pangthokri. Thoram Social Welfare Department ki Director Sheikh Abdul Hakim, JN Manipur Dance Academy ki Director Pokambram Belas, Fishery Department ki Director T. Fulen, Veterinary Department ki Deputy Director P. Pramod, Hungmang Mai ki Director Gopan Mongse amadi Distinguished Community Leader R.K. Tikenna Sarukyaki. Drug user Singbu relapse taurakpadagi kanba ngamnanaba makhoi maromdom lepchaba ngamnanaba lenga ki mari leinaba singna ahenba miting changba mathau tare haina Community Alliance for Drug Use and Appropriate Practice CADAP ki President Takalambam Rajifna Fongdokri mahna makha taraduna hojik recover tawduna leiraba drug user amana amuk khanna nisa charaknaba horakfam asi unemployment na oigani nisada tauraba mioi amana senthok Thazaba, Mari Lainaba, Imungi Mateng Pomba, Kaitharuraba, Matung, Masana Maromdum, Fagalaknaba Hotna Jaba Haibasi, Awat Pakaya Legani. Asiguma Matamda, Lenga ki Mari Lainaba Department Singdegi, Mateng Karada Piduna, Makoibu, Maromdom Lepchabangam Nanaba, Hotnabada, Mateng Panglabadi, drug user singi treatment da, Hena Mai Pak Pangamgani Haibagi, Tajabale Haiki. User itself, more using the Masamasagi skill learn later. Other skill to the enhanced to be with the never the Kali. I is at all Nina, I give a Pisha and Bayaba, Canolambima, Chizage, Haraga, the minor Torga, coffee shop hang Zudum Yawi, with the Gimana, Kitanga Tumjanjaba, Adumba Peshaduna, Magi Tamna, the minor, Magi startup Masana. Adubo sigi struggle me amje tasengna yamna successful oraga akogi brands ka hangana potana tobra haidi adu huji mukide akogi communities de laiba kano jing is de hangdi like tabudo akoi government gi side gi and then scheme me amama Project policy da hapsen ba khotsen ba sigumba livelihood program ke ka du da me amje kaigumba sigumba me amje implement of viva aura ga de hena drug user gi communities da relapse gi prevent of ya ba adum bagi kano pambai amaju oya kadra na kale Challenger Youth of Kundrakpam Asina Mamang Tha Megitang Kuntraga Mathoida Pangthokiba Ahanba Kundrakpam Amasung Lamlai Asigi Oiba Mathematics Competition English Ngani Kungetaruki Makok Mathang Tarba Singda Manamathum Yenthokpagi Thoram Ama Ngarang Pangthokre Imphal is Districti Waiton Maning Laikai Community Hall da Pangthokpa Thoram Aduda Social Scientist Dr. Danabir Laishram Amasung Social Activist Nongthongbam Rajendro Mithonglen Singh Oina Sarukyaki Thorom aduda Mahairoi Marifu Henbada Mathematics Competition adugi Manasing Lanthoki. Kundrakpam Amasung Lamlai A Sida Laiba Tongan Tongan Ba School gi Mahairoi Singda Changdam Nabagi Wakalon Amasung School gi Wangbada Tengnaba Changdam Nabasing Matau Karamna Mayong Yagata gi Haibagi Ahenba Wakalon Lainanaba Competition adu Pangthokpani Hairi. Chathariba FIFA World Cup English ngani kungetaruk asida Spain na ahanba oina makoigi match mai pakpangamkri atopa match amadana Egypt na New Zealand bu maitiba piramli Mexico Canada amadi United States of America na yumbu oiraga chathariba World Cup asigi haukiba nongyai matungda sanakiba tongan ba match singda Spain na Saudi Arabia bu panjal marisinoda maitiba piki hauzik faubada Spain na match ani sanabada point mari fangduna Group H ki makok thongba ngamkre Amaromda United States of America gi Los Angeles Stadium da sanakiba Group G gi match da Belgium amadi Iran anina panjal amata chanaba ngamdana draw oiki match da Belgium gi defender Nathan Ngoi na referee na match ki humfutaret suba minute red card piduna fieldagi mapan thokan ki Group H ki oina United States of America gi Miami Stadium da sanakiba match amada World Cup anirak lawba ngamkraba Uruguay amadi ahanba oina handaki World Cup asida sarukyariba Cafe Verde da sanakibada match ta team animakna panjal ani chanaduna draw oiki Amarom da Canada gi BC Place Vancouver da sanakiba Group G gi match ta Egypt na New Zealand bu panjal ahum amada maichiba piramki
Group asida Egypt na point mari fangduna khwaidigi makokta leiba ngamkre match aduda Egypt ki midfielder Mustafa Jikko team captain Muhammad Salah amadi forward Triziquet na Panjal amamam chanba ngamki nakalamaromda New Zealand gi amata ngairaba Panjal adu defender Finn Surman ahan bahaf ki taramanga suba minute chankibani FIFA World Cup asigi ngasi numidang pung taramakhayda United States of America gi Dallas Stadium da Group J gi match oina World Cup ki ahumlak loba ngamkraba Argentina na Australia lamba taunargadori team animakna makoi gi ahanba match sing mai paktuna group asida point ahum fanglaga leiribani Multi-Purpose Club MPC Hyang Thangnak Sindura Club asigi sanabung de chatharakiba anishuba state level 9 men A side Villas Open football tournament gi winner Drosa in FC Hengang oibangam kre Chief Minister Yumnam Kemchana atoiba mitunglen oina saruk yaduna pangtokpa tournament loisinbagi thoram aduda mahak na hai sana khona ba haibasina aikoi masal amat oina punsinduna nungsinaba purak pangamgani lamdam asigi sanaroi singde yauriba matik magul kaya aduna apenba pokladuna Prime Minister na laipak asigi ihan hanba National Sport University Manipur da khudol tauribani University asi chatliba chahi asida mapung fana saba loisilagani haina mahakna fongdoki amaromda ngarang pangtokiba tournament loisinbagi final match da Dorsa in FC Hengangna judging FC bu Panjal ani sinoda maitiba piduna champion oibangamki champion oikiba Dorsa in FC gi Panjal animal nawbuna chanbangamki winner oikraba Dorsa in FC Hengangda sel oina lupa lakh ama medal amadi trophy khutsinaki loinana runners up takraba judging FC da sel oina lupa lising humbudra medal amadi trophy khutsinaduna pokning thogatki Sanaba ibasi bifenegi Olympic hawrkibagi warida sanaroi mayam ama tuan da country dagi laaga kanaba chanaba delorana India da sun national championship ko tawo matamda tuan ba community mayam laaga tinaba loina state championship mo tarok matamda tuan ba community sing participate tawdra punna sanaminadra aduki matik integration da usina porpada aduki matik mangjin thanba gamba sports di loina Bharat ki Pradhan Mantri na Manipur ki sanaroi sinasi ki quality yenkanda ma credibility si yenkanda Manipur da ihan hanba oina National Sports University khudol nan bidana tumba hojik haure aduga total infrastructure sing and the sali basai sida loshangari highway report pangi Aroi bada morobe pausing amukka na pijari NIA gi case Chennai haiduna fajin kiba arambai tengol gi miyoi sing adu kadai fawba kokpi be yabagi haibe geng sinduna yariba makai thado khanana bahona gani haina Home Minister Govindas Ponthojam na fongdokre Arambai tengol gi miyoi sing faba yaning de atuba matamda fajin kiba sing condition yaudana thado haina ngasi suma fong kaya da miyam na khongjang jangsen kre Telipati dalam kopchin duna saramba dukan sing eviction tauna na bachang lubada executive magistrate ta khud tharakre logi wangmada sajilamba dukan manga eviction taukre Amasong Manipur gi school education da ohongbu purakna na bagi matang da numit humni chupna chatagada ba khananai na bagi workshop ama chief minister Yumnam Kemchana hongdokre Matang asida bulletin asi loishinjari Manipur miyam gi punsi da khwaidigi na maru oiba state asigi lepak asigi madi malam gi ipau singi dabak SKTV news pomiyang taduna lebiyo kurum jari